Hi ma'am, I film Madam Caesar High film asi hauji For Media app, Measure TV app, amadi MFDC app sing asida. Jare mayamna film asi bu yengbiduna film asi gi nungai ba mahaw adu lobi. Yambo, kaygino khangde nusidi ningam nushiri. Amuk hana uba phangaroi da bugumna wakhal su yam laktak nei. Yambo, aina nungai trisidi yamun ka su khangama hanubani na. Ai hayeng dei chakrani haraga yamun ni ka su nungai ta busu phaubi de. Ai di matam khra yamun bu uroi khanmada boarding si chaning je. Yambo, nangbu ay nusibuga kem phaudraba. Ay di nang siyam nusiye. Yambo, Emma, tumjibu nangbo, mina heng hokutpa wani haraga. yamung su tumdrisidi. Kaygino yambo, asuk thenga kansida nathanta sida phamlemisiba. Yambungna nangbu siyam nungsi. Nangna heng chakrani khalubada yambungse tumba yadabadagi sida sum phamambani. Yambo, ay chatlaroge. Karigiya, kaidoba chaloidoiba. Aina ngasi phau lerakpada yamungna aibu nusi amukta haikidri. Aina khwaidai khawrangjabasu madugi wahaiduni. Adubu ngasidi wahaiduna aibu heina langtakhalle. Ai yamung udabada yam wakadaba male. Nangi langtaknabada phanaba ngasidi ichilsina hanjin hanjin haigen. Ai nangbu nungsi. Yambungna nangbu yam nungsi. Yambo, mayamna film asibu minyeng tabiduna film asigi nungaiba mahaw adubu lawbiu. Hingliba punsi se nangini Chauro ipagi nungsivi Sangkraba punsigi machudo Uhalle nangi misnada Nang nanokpa uraga Pikla kuchana soplakpa Thamoi sinadi mabu kauro no mata
ꯃꯤꯌꯥꯝꯗ ꯄ꯭ꯔꯤꯃꯤꯌꯔꯁꯨ ꯎꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯤꯁꯣ ꯇꯤꯚꯤ ꯏꯄꯣꯝ ꯃꯦꯗꯤꯌꯥ ꯑꯃꯗꯤ MFDC ꯑꯦꯞꯇ ꯑꯃꯨꯛ ꯊꯥꯕ ꯍꯧꯖꯔꯦ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯄꯟꯖꯈ꯭ꯔꯤꯕ ꯑꯦꯞꯁꯤꯡꯗꯨꯗꯒꯤ ꯕꯨꯛ ꯇꯧꯕꯤꯗꯨꯅ ꯍꯥꯏꯔꯤꯕ ꯃꯦꯗꯥꯝ ꯁꯤꯖ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯐꯤꯂꯝ ꯑꯁꯤꯗ ꯑꯩ ꯏꯁꯥꯃꯛꯁꯨ ꯁꯔꯨꯛ ꯌꯥꯖꯔꯤ ꯂꯣꯏꯅꯅ ꯂꯣꯏꯔꯦꯗꯅ ꯑꯁ ꯀꯩ ꯃꯇꯧꯅꯣ ꯇꯧꯔꯤꯁꯤꯗꯤ ꯃꯆꯥ ꯂꯥꯛꯑꯣ ꯌꯨꯝ ꯆꯠꯁꯤ ꯂꯥꯛꯑꯣ ꯃꯃꯥꯁꯦ ꯄꯨꯈ꯭ꯔꯁꯦ ꯄꯥꯕꯨꯡ ꯑꯝꯇ ꯉꯥꯏꯕꯤꯈꯣꯕ ꯂꯝ ꯍꯦꯜꯂꯗꯤ ꯋꯥꯔꯛꯄ ꯇꯥꯕ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯪꯉꯒ ꯍꯨꯏꯗꯧ ꯈꯣꯡꯉꯗꯤ ꯆꯩ ꯆꯥꯕ ꯇꯥꯕ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕ ꯅꯆꯥꯁꯦ ꯌꯥꯝ ꯊꯨꯅ ꯄꯨꯈ꯭ꯔꯣ ꯆꯠꯂꯣ